channel asibu miyeng tabiraba punmakpo ahanmaktada taramna okjari video asibu miyeng tabiraba punmakna video asibu like tawbiramu channel asibu subscribe tawdriba orkadi channel asibu su subscribe tawsinbiramu ngasigi video asi matang asi tawjragi video asibu loiba phawba tang miyeng tabiyo ngasigi ahanba wahang asidi the master gland of our body is A. liver, B. pituitary, C. thyroid, D. pancreas. Ekhoigi haksangi master gland hairaga karambabu khangnabagi ahanbada liver, ani subada pituitary, ahum subada thyroid, mari subada pancreas. Ngasigi ani suba wahang asidi the number of nominated member in Lok Sabha is A. 2, B. 4, C. 12, D. 14. Lok Sabha da nominated member di masing asi kayano ahanbada 2, ani subada 4, ahum subada 12, mari subada 14. Masigi ahum suba wahang asidi which of the following is the Cap Temple in India? A. Worli, B. Ajanta, C. Ellora, D. Tulzapur. Makhada piribasing asigi manungdagi karamba si India gi Cap Temple no ahanbada Worli, ani subada Ajanta, ahum subada Ellora, mari subada Tulzapur. Matakta panjakriba wahangsing asigi adom-adomgi achumba wahanggi pakhum adu ngasig video ki kamenda sungsoi dana pibiramo. Mamanggi video da hangjakiba wahang ahum ahanbada the Tropic of Cancer does not pass through A. Rajasthan, B. West Bengal, C. Orissa, D. Madhya Pradesh. Hairiba wahang asigi achumba pakhumna C. Orissa ni. Ani suba wahangda which of the following is not a tiger reserve? A. Sariska, B. Ranthambore, C. Manas, D. Periyar. Hairiba wahang asigi achumba pakhumna D. Periyar ni. Ahum suba wahangda which of the following countries have separate constitution for its state? A. Canada, B. USA, C. Pakistan, D. Australia. Hairiba wahang asigi achumba paukhumna B. USA ni. Miyeng tabiraba pumnamukna video asibu like tawbiramu channel asibu subscribe tawjiba oiragadi channel asibu su subscribe tawsinbiramu amadi notification bell da nambiyu mathangi video amada amuk thengnarasi ngasigi oinadi mayam punamaktagi kainabagi athang nijari.